Manipur Lengaki Education, Law and Legislative Affairs Minister Th.Basanta Nambol kendra gi center oiriba Nambol makhada lengakna paikhatliba chaokhat thouranggi thabaksing ngasi koina chatuna yengsinkhre. Yengsin khongchot aduda minister na Nambol kaithel gi sagatliba kaithel sang Nambol makhada repairing gi thabak paikhatliba crematorium ani amadi Nambol makhada sagatliba youth center Nambol makhagi lambi thong koina chatuna yengsinki. Yangsin khongchot aduda Nambol Municipal Council gi caretaker chairperson Th.Basanta, BJP Nambol Mandal gi General Secretary Ahong Sangbam Jiten amadi atai makok thongba thomin singsu saruk yaki. Yangsin khongchot aduga mari lenana Minister Th.Basanta na phongdokhibada paliba lengak asibu luchingliba Chief Minister N. Biren asi chaokhat thourangda khumang choksilaga hena nungaijaba luchingbani mahaki luching makhada Nambol kendra dasu chaokhat thouranggi thabaksing yangna changsinba houre. Nambol kendra gi center oiriba Nambol makhagi lambi koila thanaba crematorium ani tuna loishinaba amadi Bishnupur district ki youth center ani sanaba lengakna ayaba pirakpadagi manungda Nambol makhada ama sabani masina horakliba nahasingda employment pibada wakhal loksing kaya fangbada masana masabu thabak pijaba ngamnaba empower tawgani haiki. Nambol kendra gi oina aduga todo hendokna khigi Nambol makha development program mayama me yengjanba ilakshabani Nambol da sariba Nambol market se yam phajana koi thabak chathari Nambol makha gi oina Nambol kendra leba Nambol makha yamna central loiba adugum ekai sigi oina development gi oina aina paikhat chariba thabak thoram lairiba crematorium ani phajana repair toksanba khwaidagi essential loiba mani haina khanjaraga tawjabani aduga loinana akoigi lairiba youth center akoigi Bishnupur district ki oina youth centers ani sanction torpani amana koi Nambol kendra gi oina koi Nambol makhada koi semkat sagatana kanna koi committee semaga koi honajari masi thune yam thuna loisannaba koi mayam tanaraga honajari aduga loinana koi lairiba lekai sigi khungang sigi chatliba lambi soiduna thu matamda koi koilas thanaba koi program hapnaba honorable minister works ka ngangnajare tawjariba thawk mayam si Honorable Chief Minister of Manipur, Sri N. Biren Singh, Luching Makhada, Magi visionary oiba adugumba leadership makhada koi honajabani youth centers ina akoi gym mama akoi thamnaba han boina gym mama phajana setup tawjagani maduda lairiba lekai gi youth singse masa mawong phanaba akoi gi gym mama lairboidi akoi gi exercise tawgani aduga lairiba moid motivation tawnaba aduga loinana employment exchange ki type ta employment center ma with computer printer adagi wifi ki facility piraga healthy akoi society ma oinaba aduga loinana akoi gi employment su akoi thabak thoram gi damakta su akoi adugi kanaba phangnabai damakta akoi honajabani.